ये मिंग प्राइलकम दिमिश्वर शर्मा कोई आगे लेकर छगोल में लेरक ngasi press meet tawjariba si pagi haikal lekat tamba haiba ya mari minan tawjabni mamang chahi dagi hauki baje kya dagi November gi tang tara ni thoi asi ai koina kaming gi tang thon haina ningsing duna koi haikal lekat tanduna lakuni do handak chahi sisu pot ki aya badaloina na koi haikal lekat tamjagadori hauki ba so ing sing sing amaga tara mapan humdrag nipan 1978 November da kamigi lai mulok haiba mafam sida ripak ki founder member oikiba dhiren aduga aigi babung kabi kante sharma amasung PLA gi gambhir makhoi ahum asi November gi tang 13 asida thawaina kun thapikhe adugum laba numit adubu khoina ngasi chahi khudingi ningsingduna November tang 13 asi yumda aduga mafam aduga satuna kon haikal lekat tamjabani loinana handak lakadori lising ani ga kuntaret sida chahi yankai subadawe khoina lekhidabasi masiga mai lengena khoina chu high court da appeal tawjaduna khoi nung manung hana katlaga leibusidi adum katuna le aduga maga mapang tinajaramba maga khangna janma mayam adu nomata su mafam da laga haikal lekat tambugi khunung chaw pangti aduna handak si khoina high court order si lawjaraga ma khangna janamba tinajaramba mayam du lakna haikal lekat tambiu haina haisari